HIJAM ONGBI IBEMCHAGI MISIDA Chennaba Dr. Dismiss Toubiyu Loinana Leingak Chap Chaba Compensation Pigadabani HAINA MISI ASHIGA Mari LEINANA SEMKHIBA JAC gi MAIKEIDAGI PHONGDORAKLI ngasi PHONGKHIBA PAUGI MIFAM mada JAC gi convener ahong sangbam Ashok Kumarna PHONGDORAKPADA anaba fanabagi damak operation taunaba pusin khraga Leikhidrabi haiba thawang akanba maongda yaningde Loinana MISI ASIGI matangda JAC na waref khara laure madudi Chennaba Dr. Dismiss Touba postmortem Touba video coverage yauba Leikhidrabi gi machanupi anigi mingda lak Yankai fixed deposit Touba Loinana schooling gi diet lengak na logadabani masida thabak oina pangthok trabadi JAC na CSO civil society singa tanaduna akanba khongjang kaya changsilakani haiba wafam thamlagli amadi Leikhidrabi gi mapuroiba HIJAM mohenna phongdorakpada Dr. gi section daba thong yamna pende matungda sikumba thaudok thoktana ba lengak na miting sangbiu amadi Chennaba Dr. Dismiss Toubiyu haiba wafam thamlagli Yamna laibak thiba thongdokta Leikhidraba Chenariba 21 Dr. haiba Dr. sigi mathakta ain gi oiba chap chaba chairak pihanba aduga loinana FIR ama lokhat piraga logi oiba thabak punishment phanganba akoigi sikriba sigi machan pi anigi yingsinaba ge damak yamdrabada machan pi anigi mamingda lupa lakh yankhai fixed deposit tawba loinana angang ani sigi akhanaba schooling pihanba haibasingba koi demand khara thamjeri haibasi ekoi karigumbada government na thabak tokun thorok tragadi ekoi lairiba ekoi gi civil society organization mayam tanaraga ekoi ban tawbra karino akoi akanba khongjam changsinbani haibo akom thamjeri mayam gi mafamda aina kayom haijari aigi iming HIJAM mohen maitei Leikhidraba aigi websina HIJAM ONGBI IBEMCHA TV ma koina nunga kaino 30 August numita narak tu sanduna ma je akoina rims ki casualty da imit tawje aduga tang tara mari sidana ma bo mu ortho da akoina mu fatawuraga thamjai adubu tang tara gamari tara humdoi trate sima ban oigibana ma doctor dusu sangjerakte akoina ma sigi kaino doctor je kanano ko doctor dusu uzagide adubu noma operation je tang tara ni pansida makoina hidak leiro na test tawbagi loi jagare loi matungda moina normal haijare adu ergadi sarkaram ba matamda tawba yagani haije aina moina haire tang tram panjida lepaji tang tram panjida lepaji da operation je tawnaba akoi sin saba loi jare aduga sin saba loi jaba matung sida pung mapan makhai da tang tram pangi pung mapan makhai da aigi webse auto kaino operation theater da pusanjagi sida pung akoi je adu ngai je pung mapan makhai de pusan betu anu ngai je pung ahum makhai khari helapodadi maje hat fen khara oidong male magi sor je khara tapna holena doctor jina akoi da haibirki adubu mayam na khangjab dawudi adugumba ts tawbal loiraga mi bu nam phuda sa phuda tawbaje akoina kya penjade